ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣ ꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯤꯔꯦꯜ ꯈꯨꯟ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯝꯁꯤ ꯅꯨꯃꯤꯗꯥꯡ ꯉꯥꯛꯆꯪꯂꯛꯄ ꯃꯇꯝꯅꯤ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯃꯈꯣꯏ ꯐꯅ ꯌꯥꯝꯅ ꯆꯥꯎꯔꯕ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯑꯃꯥꯏꯕ ꯃꯣꯍꯣꯟꯒꯤ ꯃꯃꯤꯡ ꯃꯊꯥ ꯄꯨꯝꯅꯃꯛ ꯏꯔꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯛꯇꯝꯒ ꯍꯥꯏꯔꯞ ꯃꯥꯟꯅꯅ ꯌꯦꯛꯂꯕ ꯁꯛꯇꯝ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯊꯦꯡꯗꯨꯅ ꯊꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯡꯀꯣꯏ ꯀꯣꯏꯅ ꯂꯦꯞꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯁꯤꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯃꯥꯏ ꯄꯥꯛꯀꯗꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯣꯍꯣꯟ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯥꯏꯊꯤꯗꯨꯅ ꯃꯍꯥꯛ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯑꯃ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯁꯣꯏꯔꯔꯣꯏ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯤꯕ ꯃꯤꯅꯣ ꯍꯥꯏꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯍꯧꯖꯤꯛ ꯆꯥꯎꯔꯕ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯣ ꯆꯞ ꯃꯥꯟꯅꯅ ꯂꯥꯏꯔꯣꯜ ꯑꯃ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯃꯇꯝꯁꯦ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯁꯤꯜꯂꯛꯂꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯩꯅꯝ ꯀꯦꯟꯗꯜ ꯑꯃꯗꯤ ꯑꯇꯩ ꯉꯥꯅꯅꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯀꯌా ꯑꯃ ꯊꯥꯒꯠꯇꯨꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗꯁꯨ ꯃꯩ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯁꯣꯟꯕ ꯍꯧꯔꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯟꯗꯛꯃꯨꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯅꯣ ꯉꯥꯏꯍꯥꯛꯃꯨꯛ ꯂꯥꯏ ꯈꯣꯏꯔꯝꯕꯗꯗꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯀꯌꯥ ꯂꯥꯛꯄꯗꯒꯤ ꯃꯗꯨꯅ ꯍꯨꯝꯗꯣꯛꯈꯤꯗꯨꯅ ꯑꯃꯗꯤ ꯑꯀꯟꯕ ꯅꯣꯡ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯣꯝꯗꯨꯅ ꯄꯨꯔꯛꯄ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯆꯦꯠ ꯋꯥꯆꯦꯠ ꯀꯌꯥ ꯑꯃꯅ ꯊꯤꯟꯗꯨꯅ ꯃꯤꯑꯣꯏ ꯃꯔꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯅꯤ ꯀꯌꯥ ꯑꯃꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯍꯟꯗꯛꯀꯤ ꯑꯁꯤꯗꯅ ꯀꯔꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯣ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯐꯅ ꯀꯨꯏꯅ ꯂꯩꯋꯥ ꯇꯤꯟꯋꯥ ꯁꯣꯜꯂꯕ ꯐꯥꯎꯕꯗ ꯃꯐꯝ ꯑꯗꯣ ꯏꯆꯤꯛ ꯆꯤꯛꯏ ꯀꯔꯤꯃꯇ ꯇꯧꯔꯛꯇꯦ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯀꯔꯤ ꯑꯃꯇ ꯇꯧꯔꯛꯂꯣꯏꯗꯧꯔꯤ ꯃꯥꯜꯂꯤ ꯐꯔꯦꯗꯥ ꯍꯥꯏꯗꯨꯅ ꯅꯦꯅꯥ ꯇꯥꯅ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯔꯒ ꯂꯩꯋꯥ ꯑꯃ ꯍꯦꯛ ꯁꯣꯟꯈꯤꯕꯗꯒꯤꯗꯤ ꯆꯥꯎꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯣ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯑꯗꯣ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯂꯥꯎꯅ ꯑꯃꯗꯒꯤ ꯑꯃꯗ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯄꯥꯈꯠꯅꯕ ꯍꯧꯔꯛꯂꯤ ꯑꯃꯨꯛ ꯍꯧꯔꯛꯂꯤ ꯑꯩꯈꯣꯏ ꯆꯦꯜꯍꯧꯕꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯌꯥꯎꯈ꯭ꯔꯕ ꯃꯤ ꯑꯗꯨꯗꯤ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯦꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯡꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯕꯤꯍꯧꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯃꯒ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯟꯅꯔꯒ ꯂꯩꯅꯔꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯦ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯑꯉꯥꯡ ꯑꯃꯠꯇ ꯌꯥꯎꯗꯦ ꯂꯣꯏꯅꯃꯛ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯃꯁꯤꯗꯒꯤꯗꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯖꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯑꯀꯤꯕꯗꯣ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤꯁꯤꯡ ꯑꯗꯨꯁꯨ ꯂꯩꯋꯥ ꯇꯤꯟꯋꯥꯗꯣ ꯁꯣꯟꯕ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯉꯪꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯍꯧꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯎ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯊꯥꯞꯇꯛꯅ ꯍꯧꯔꯤꯕ ꯎ ꯑꯗꯨꯗꯒꯤ ꯍꯥꯏꯊꯔꯛꯄ ꯃꯁꯥ ꯑꯃꯗ ꯃꯨꯁꯤꯟ ꯃꯨꯅ ꯃꯃꯤꯠ ꯏꯂꯪ ꯂꯪꯅ ꯀꯔꯤꯅꯣꯃ ꯐꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯃꯉꯛꯁꯤꯡꯗꯣ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯗꯨꯅ ꯌꯦꯡꯈꯠꯅꯔꯛꯏ ꯑꯗꯨꯒꯗꯤ ꯈꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯑꯃꯨꯕ ꯂꯩꯆꯤꯜꯁꯤꯡ ꯀꯨꯞꯁꯤꯟꯕ ꯍꯧꯔꯛꯂꯤ ꯂꯩꯆꯤꯜ ꯀꯨꯞꯁꯤꯜꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯃꯁꯦꯜꯗꯣ ꯑꯃꯅ ꯑꯃꯒ ꯎꯅꯈꯤꯗ꯭ꯔꯤ ꯎꯃꯝꯕ ꯃꯥꯂꯦꯝ ꯑꯃꯗ ꯂꯩꯈꯤꯕꯒꯨꯝꯅ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯗꯣ ꯃꯥꯟꯅꯗꯨꯅ ꯃꯥꯒꯤ ꯃꯤꯗꯣ ꯈꯨꯗꯥꯡ ꯆꯦꯠꯅ ꯄꯥꯏꯅꯗꯨꯅ ꯂꯦꯡꯒꯅꯨ ꯍꯥꯏꯗꯨꯅ ꯂꯩꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯋꯥ ꯇꯤꯜꯋꯥ ꯁꯣꯜꯂꯤꯕ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯥꯏꯕ ꯑꯃꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯍꯦꯟꯖꯤꯜꯂꯛꯂꯦꯗꯅ ꯀꯝꯗꯧꯅꯤ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯁꯤꯔꯒꯗ꯭ꯔꯥ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯃꯅ ꯑꯣꯖꯥ ꯋꯥꯐꯝ ꯑꯗꯨ ꯇꯞꯅ ꯍꯥꯏꯕꯤꯌꯨ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯇꯥꯈ꯭ꯔꯕꯗꯤ
ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕ ꯅꯪꯂꯒꯅꯤ ꯑꯩꯁꯨ ꯃꯗꯨꯃꯛꯅꯤ ꯈꯟꯖꯔꯝꯂꯤꯕ ꯑꯩꯈꯣꯏꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯈꯣꯏꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯦ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯃꯨꯁꯤꯟ ꯃꯨꯁꯜꯂꯝꯕ ꯑꯗꯣ ꯈꯪꯍꯧꯗꯅ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯅꯝ ꯑꯃꯗ ꯑꯣꯟꯊꯣꯔꯛꯂꯤ ꯃꯅꯝꯁꯤꯡ ꯑꯗꯨꯅ ꯃꯌꯥꯝꯗꯣ ꯂꯣꯛ ꯀꯪꯈꯨ ꯈꯨꯕ ꯑꯃꯗꯤ ꯁꯣꯔ ꯐꯨꯟꯒꯠꯇꯨꯅ ꯍꯥꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯑꯃꯥꯏꯕꯁꯤꯡ ꯑꯗꯨꯅ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨꯅ ꯃꯌꯥꯝ ꯌꯨꯝ ꯌꯨꯝꯗ ꯆꯦꯟꯅꯔꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝ ꯌꯧꯅꯅꯕ ꯆꯦꯟꯅꯅꯕ ꯍꯣꯠꯅꯔꯛꯏ ꯑꯗꯨꯕꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯈꯨꯅ ꯂꯣꯏꯅꯃꯛ ꯃꯝꯁꯤꯟꯈ꯭ꯔꯕꯅꯤꯅ ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯦ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅꯒ ꯂꯩꯆꯤꯟ ꯊꯥꯕꯒꯨꯝꯅ ꯃꯝꯁꯤꯟꯈꯤꯕꯅꯤ ꯂꯝꯕꯤꯒ ꯑꯃꯠꯇ ꯎꯗꯕꯅꯤ ꯃꯌꯥꯝꯗꯣ ꯑꯃꯗ ꯑꯃꯨꯛ ꯊꯣꯝꯖꯤꯟ ꯃꯥꯗꯨꯅ ꯆꯦꯜꯂꯛꯂꯤ ꯑꯁꯨꯝꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯈꯔ ꯑꯃꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯈꯔ ꯑꯃꯗꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯊꯣꯡꯒꯥꯜ ꯑꯣꯏꯔꯝꯗꯗꯨꯅ ꯁꯝꯕꯜ ꯂꯨꯄꯟꯗ ꯄꯟꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯕꯅꯤ ꯃꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯀꯌꯥ ꯀꯟꯅ ꯂꯥꯎ ꯈꯣꯡꯕ ꯑꯃꯗꯤ ꯆꯩꯅꯥꯀꯣꯜ ꯈꯥꯡꯕꯒꯤ ꯈꯣꯟꯖꯦꯜꯅ ꯂꯩꯀꯥꯏ ꯑꯗꯣ ꯄꯨꯛꯅꯤꯡ ꯅꯤꯟꯕ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯈꯪꯍꯧꯗꯅ ꯃꯩꯈꯨꯁꯤꯡ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯈꯨꯜꯂꯨꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯎꯟꯁꯥ ꯄꯨꯝꯅꯃꯛ ꯁꯦꯒꯥꯏꯔꯛꯄꯒꯨꯝ ꯁꯥꯏꯗꯠꯂꯛꯄꯒꯨꯝ ꯃꯆꯦꯠ ꯁꯥꯏꯗꯠꯂꯛꯂꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤ ꯅꯥꯕꯅꯁꯨ ꯂꯣꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯤꯄꯥ ꯑꯃ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯁꯤꯅ ꯃꯌꯥꯝ ꯇꯥꯅꯅꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯇꯨꯅ ꯈꯥꯡꯉꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯃꯩꯈꯨ ꯑꯁꯦ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯅꯥꯛ ꯅꯛꯄ ꯄꯨꯈ꯭ꯔꯤꯁꯤꯡꯗ ꯇꯨꯔꯦꯜꯁꯤꯡꯗ ꯆꯦꯟꯊꯗꯨꯅ ꯂꯨꯞꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯃꯥꯗꯨꯅ ꯏꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯤꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯄꯨꯈ꯭ꯔꯤ ꯐꯪꯗꯨꯅ ꯄꯨꯈ꯭ꯔꯤ ꯃꯅꯨꯡꯗ ꯃꯪ ꯐꯥꯎꯕ ꯂꯨꯞ ꯑꯃꯨꯛ ꯐꯥꯎꯒꯠ ꯑꯃꯨꯛ ꯂꯨꯞ ꯑꯃꯨꯛ ꯐꯥꯎꯒꯠ ꯇꯧꯗꯨꯅ ꯁꯣꯔ ꯊꯤꯡꯂꯒ ꯑꯃꯨꯛ ꯂꯨꯞꯄ ꯁꯣꯔ ꯊꯤꯡꯕ ꯉꯝꯃꯛꯇ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯐꯥꯎꯒꯠꯄ ꯇꯧꯗꯨꯅ ꯃꯌꯥꯝ ꯑꯗꯨ ꯋꯥꯅ ꯈꯥꯡꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯤ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗꯒꯤꯗꯤ ꯑꯃꯨꯕ ꯃꯩꯈꯨꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯤ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗ ꯌꯥꯝꯅ ꯁꯥꯎꯈꯤ ꯃꯣꯍꯣꯟ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯂꯩꯋꯥ ꯃꯟꯇ꯭ꯔꯅ ꯃꯍꯥꯛ ꯊꯤꯕꯁꯦ ꯐꯪꯂꯔꯣꯏ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯂꯥꯛꯄ ꯑꯃꯥꯏꯕꯁꯤꯡꯁꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯈꯣꯏ 19 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯨꯜ ꯑꯃꯗꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯤ ꯁꯨꯞꯅꯒꯤ 9 ꯈꯛꯇꯃꯛ ꯉꯥꯏꯍꯧꯔꯤ ꯃꯈꯣꯏꯁꯨ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯤꯉꯩ ꯉꯔꯥꯡ ꯄꯨꯈ꯭ꯔꯤꯗ ꯂꯨꯞꯄꯨ ꯃꯌꯥꯝ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯈꯤꯕ ꯑꯃꯥꯏꯕꯗꯣ ꯆꯪꯁꯤꯜꯂꯛꯂꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯑꯃꯥꯏꯕ ꯑꯃꯅ ꯊꯣꯛꯍꯟꯕꯅꯤ ꯃꯍꯥꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯃꯤꯑꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯑꯗꯣ ꯄꯤꯔꯣ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯉꯔꯥꯡ ꯈꯛꯇꯃꯛ ꯑꯩꯅ ꯈꯨꯜ ꯃꯊꯪ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯔꯝꯕ ꯑꯁꯤꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯃꯇꯦꯡ ꯑꯗꯨ ꯄꯥꯡꯂꯝꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯕꯨ ꯍꯥꯠꯀꯦ ꯍꯥꯏꯅꯁꯨ ꯈꯟꯗꯦ ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯊꯕꯛ ꯑꯁꯤꯗ ꯌꯥꯎꯅꯤꯡꯗꯦ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯉꯍꯥꯟꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯅꯥ ꯈꯣꯡꯅꯥꯡ ꯅꯈꯣꯏꯅ ꯂꯥꯏꯃꯛꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯝꯂꯤꯕ ꯆꯥꯎꯔꯕ ꯎ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛ ꯂꯦꯛ ꯆꯥꯗꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯈꯣꯡꯅꯥꯡ ꯑꯗꯣ ꯅꯈꯣꯏꯅ ꯀꯣꯏꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯐꯥꯔꯣ ꯑꯗꯨꯒ ꯅꯈꯣꯏꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯗꯨꯒ ꯇꯧꯒꯗꯕꯗꯤ ꯅꯈꯣꯏꯅ ꯃꯥꯕꯨ ꯁꯨꯡꯍꯥꯠꯂꯣꯏꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨꯔꯕꯗꯤ ꯈꯨꯜ ꯑꯁꯦ ꯃꯤ ꯇꯥꯕ ꯌꯥꯗꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯣꯏꯗꯨꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝꯗꯣ ꯄꯨꯂꯞ ꯍꯧꯅꯔꯗꯨꯅ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯃꯈꯣꯏꯅ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯊꯝꯂꯤꯕ ꯄꯨꯖꯥ ꯂꯥꯠꯂꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯥꯛꯂꯤ ꯑꯗꯨꯒ ꯄꯨꯡꯀꯣꯏ ꯀꯣꯏꯁꯤꯟꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯤ ꯆꯪꯕ ꯌꯥꯕ ꯖꯒꯥ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯃꯤ ꯆꯪꯕ ꯌꯥꯕ ꯖꯒꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯖꯤꯟꯅꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯌꯥꯟꯊꯠꯂꯁꯤꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯑꯍꯜ ꯈꯔꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯇꯧꯁꯤꯟꯅꯕ ꯑꯣꯏꯔꯝꯂꯕꯗꯤ ꯆꯥꯎꯈ꯭ꯔꯕ ꯎ ꯑꯁꯦ ꯄꯥꯝꯃꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯂꯕ ꯑꯃꯗꯤ ꯊꯧꯅꯥ ꯂꯩꯔꯕ ꯅꯤꯡꯊꯧ ꯀꯌꯥ ꯃꯐꯝ ꯑꯁꯤꯗ ꯂꯥꯟꯖꯦꯟꯅꯔꯛꯇꯨꯅ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯂꯥꯟꯗꯥꯔꯛꯄꯁꯤꯡ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤꯕꯒꯤ ꯋꯥꯔꯤ ꯁꯥꯒꯣꯟꯅꯔꯤꯕ ꯑꯗꯨꯒꯨꯝꯂꯕ ꯈꯣꯡꯅꯥꯡꯅꯤ ꯃꯁꯤꯕꯨ ꯍꯦꯛꯇ ꯃꯥꯡꯍꯟꯕ ꯍꯥꯏꯕꯗꯨꯗꯤ ꯐꯖꯗꯦ
ꯃꯅꯨꯡꯗ ꯂꯩ ꯂꯩꯇꯦꯁꯨ ꯈꯪꯗꯅ ꯌꯥꯟꯊꯠꯂꯨꯔꯒ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯥꯝꯃꯨꯔꯛꯀꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯍꯥ ꯈꯔꯅꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯔꯕ ꯁꯤꯃꯛꯇꯕꯨ ꯌꯥꯟꯊꯠꯂꯒ ꯌꯦꯡꯁꯤ ꯍꯥꯏꯗꯨꯅ ꯑꯅꯝ ꯀꯟꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯥꯟꯊꯠꯂꯤ ꯑꯍꯜꯁꯤꯡꯗꯨꯅꯗꯤ ꯀꯔꯤꯕꯨꯗꯤ ꯍꯥꯏꯔꯨꯅꯤ ꯃꯁꯤꯗꯒꯤꯗꯤ ꯑꯋꯣꯏꯕꯃꯛꯀꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯌꯥꯟꯕ ꯍꯧꯔꯛꯄꯗ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏꯅ ꯁꯥꯍꯨꯝ ꯐꯪꯂꯛꯄꯗꯒꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯌꯥꯟꯊꯠꯂꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯈꯣꯡꯅꯥꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯅꯨꯡ ꯍꯣꯔꯣꯡ ꯍꯣꯕ ꯈꯣꯡꯅꯥꯡ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕꯗ ꯅꯠꯇꯅ ꯃꯅꯨꯡ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯗꯣ ꯂꯣꯠꯂꯒ ꯂꯩꯔꯝꯂꯤ ꯈꯣꯡꯅꯥꯡ ꯑꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯤꯑꯣꯏ ꯅꯤꯄꯥꯟꯅ ꯀꯣꯟꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯗꯕ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯔꯕ ꯂꯩꯔꯣꯏꯔꯕ ꯈꯣꯡꯅꯥꯡꯅꯤ ꯈꯣꯡꯅꯥꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯣ ꯏꯍꯣ ꯍꯣꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯃꯣꯍꯣꯟꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯣꯡꯅꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯠꯐꯝ ꯑꯣꯏꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯂꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯣꯍꯣꯟꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯒ ꯐꯨꯕꯒ ꯆꯩꯕꯒ ꯀꯌꯥ ꯑꯃ ꯇꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯣꯍꯣꯟꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯅ ꯎꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯁꯨ ꯈꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨ ꯑꯩꯅ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯒꯤ ꯀꯔꯤ ꯃꯥꯡꯅꯅꯕ ꯇꯧꯈ꯭ꯔꯕꯒꯦ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯃꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯣꯍꯣꯟꯕꯨ ꯇꯞ ꯇꯞꯄ ꯃꯈꯩ ꯐꯨꯔꯤ ꯃꯈꯨꯠ ꯃꯁꯥ ꯄꯨꯝꯅꯃꯛ ꯊꯨꯗꯦꯛꯂꯤ ꯑꯗꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯥꯎꯁꯤꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯅꯍꯥ ꯈꯔꯅ ꯅꯍꯥꯛꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯗꯦ ꯍꯥꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯅꯍꯥꯛꯅ ꯂꯧꯔꯤꯕꯅꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯅꯪꯕꯨ ꯇꯥꯟꯊꯣꯛꯅꯕ ꯑꯃꯗꯤ ꯅꯪꯕꯨ ꯊꯣꯛꯂꯛꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯃꯗꯤ ꯅꯪꯅ ꯊꯥꯗꯣꯔꯛꯂꯤꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯃꯌꯥꯝ ꯑꯁꯦ ꯍꯣꯏꯗꯣꯛꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯉꯔꯥꯡꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯃꯥꯏꯕ ꯐꯅ ꯌꯥꯝꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯃꯁꯤꯗꯕꯨ ꯅꯪꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯥꯡꯅꯅꯕ ꯇꯧꯗꯦ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯈꯔꯅ ꯃꯊ꯭ꯋꯥꯏꯗꯨꯗꯤ ꯀꯟꯕꯤꯔꯣ ꯑꯗꯨꯒ ꯈꯨꯜ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯅꯍꯥ ꯈꯔꯅ ꯇꯥꯟꯊꯣꯛꯂꯣꯏ ꯃꯍꯥꯛꯄꯨ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯤꯡꯅ ꯍꯤꯡꯅ ꯃꯩ ꯊꯥꯔꯒ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯕ ꯃꯤꯒꯤ ꯃꯁꯤꯡ ꯌꯥꯝꯃꯜꯂꯛꯈꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯑꯃꯗꯤ ꯁꯤꯕ ꯅꯥꯕ ꯌꯥꯎꯈꯤꯕ ꯃꯔꯨꯗ ꯅꯠꯇꯅ ꯍꯧꯖꯤꯛꯁꯨ ꯃꯈꯨꯠ ꯇꯠꯄ ꯃꯈꯣꯡ ꯇꯠꯄ ꯃꯃꯤꯠ ꯇꯥꯡꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯊꯃꯣꯏꯗ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯤꯗꯨꯅ ꯃꯣꯍꯣꯟꯕꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯤ ꯑꯗꯨꯒ ꯃꯊꯛꯇ ꯃꯩ ꯊꯥꯖꯤꯟꯗꯨꯅ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯥꯎꯔꯕ ꯀꯣꯝ ꯑꯃꯗ ꯃꯍꯥꯛꯄꯨ ꯏꯟꯊꯗꯨꯅ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐ꯭ꯔꯪ ꯐ꯭ꯔꯪ ꯆꯣꯡꯗꯨꯅ ꯈꯥꯡꯍꯜꯂꯕ ꯃꯇꯨꯡꯗ ꯀꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯃꯛꯇꯗ ꯃꯍꯥꯛ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯣꯍꯣꯟꯅ ꯑꯩꯅ ꯁꯤꯔꯕ ꯃꯇꯨꯡꯗ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯅꯪꯅ ꯀꯩꯗꯧꯕ ꯉꯝꯗꯣꯔꯤꯕ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯩꯅ ꯆꯥꯛꯈ꯭ꯔꯕ ꯁꯛꯇꯝ ꯑꯗꯨꯗ ꯍꯟꯅ ꯍꯟꯅ ꯃꯇꯤꯟ ꯁꯤꯠꯆꯤꯟꯅꯔꯤ ꯑꯗꯨꯒ ꯀꯣꯝ ꯑꯗꯣ ꯂꯩꯕꯥꯛ ꯁꯤꯖꯤꯟꯗꯨꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯖꯒꯥ ꯑꯁꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯇꯥꯏ ꯑꯣꯏꯔꯞꯅ ꯂꯩꯕ ꯃꯈꯣꯏꯒꯤ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯧꯔꯤꯕ ꯑꯁꯤꯗꯗꯤ ꯃꯌꯥꯝꯁꯨ ꯈꯔꯗꯤ ꯀꯤꯅꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯣꯍꯣꯟꯗꯣ ꯐꯨꯝꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯃꯇꯝ ꯀꯌꯥꯗꯒꯤ ꯃꯈꯣꯏꯅ ꯊꯤꯔꯛꯄ ꯃꯤꯑꯣꯏ ꯑꯃ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯤ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 5-6-10 ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ ꯏꯪꯅ ꯆꯤꯛꯅ ꯃꯌꯥꯝꯗꯣ ꯄꯨꯠ ꯄ꯭ꯔꯦꯠ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯇꯝꯅ ꯂꯥꯏꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯗꯨꯅ ꯏꯪ ꯆꯤꯛꯅ ꯄꯥꯜꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯍꯥꯏꯅꯔꯤ ꯃꯥꯒꯤ ꯃꯣꯍꯣꯟ ꯍꯥꯏꯕꯗꯨꯅ ꯈꯨꯜ ꯑꯁꯦ ꯀꯌꯥꯗ ꯊꯤꯅ ꯋꯥꯠꯂꯝꯂꯕꯅꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯣꯏꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯈꯨꯜ ꯑꯁꯦ ꯏꯪꯅ ꯆꯤꯛꯅ ꯍꯦꯛ ꯂꯩꯗ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯏꯪꯒꯣꯜ ꯁꯝꯕꯜ ꯀꯣꯏꯕ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯄ ꯀꯔꯤꯃꯠꯇ ꯑꯀꯤꯅꯤꯡꯉꯥꯏ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯃꯁꯤ ꯃꯉꯥꯏꯗꯅ ꯏꯪ ꯆꯤꯛꯄ ꯈꯨꯜ ꯑꯃ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯩꯈꯣꯏ ꯂꯩꯖꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯣꯍꯣꯟ ꯍꯥꯏꯕꯗꯨꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯟꯅꯁꯟꯕꯗꯒꯤ ꯈꯨꯜ ꯑꯁꯦ ꯃꯨꯠꯂꯝꯗꯧꯔꯕꯅꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯈꯤ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯍꯧꯈ꯭ꯔꯤ ꯅꯨꯃꯤꯠ 5-6-7 ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡꯗ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯊꯣꯛꯄ ꯍꯧꯔꯛꯈꯤ 10ꯅꯤ ꯁꯨꯕ ꯍꯥꯏꯕꯗꯤ ꯃꯣꯍꯣꯟꯕꯨ ꯐꯨꯝꯈ꯭ꯔꯕ ꯃꯇꯨꯡ 10ꯅꯤ ꯁꯨꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯂꯥꯛꯅ ꯂꯥꯛꯅ ꯈꯣꯡꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯁꯟꯁꯤꯡ ꯑꯗꯨꯁꯨ ꯁꯪꯒꯣꯟꯗ ꯕꯨꯗ꯭ꯔꯨꯡ ꯕꯨꯗ꯭ꯔꯨꯡ ꯆꯦꯟꯕꯗ ꯅꯠꯇꯅ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯀ꯭ꯋꯥꯛ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯕ ꯃꯀꯨꯁꯤꯡ ꯇꯣꯏꯅ ꯇꯣꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯇꯥꯕ ꯍꯧꯔꯛꯈꯤ ꯇꯧꯔꯛꯂꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯣ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯃꯅꯤꯟ ꯈꯔ ꯂꯩꯕꯒ ꯑꯃꯨꯛ ꯀꯤꯅꯕ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯆꯥ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯇꯨꯝꯕ ꯌꯥꯍꯟꯗ꯭ꯔꯦ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯍꯥꯏꯗꯨꯅ
ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯁꯥ ꯃꯇꯣꯝꯇ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯇꯞꯅ ꯇꯞꯅ ꯍꯥꯡꯇꯣꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯥꯏꯃꯅ "ꯀꯅꯥꯅꯣ ꯌꯨꯝ ꯑꯁꯤ ꯆꯪꯂꯛꯂꯤꯕꯁꯤꯕꯣ?" ꯑꯁꯨꯝꯅ ꯂꯥꯎꯔꯨꯕ ꯃꯇꯝꯗ ꯊꯣꯡ ꯍꯥꯡꯇꯣꯛꯂꯤꯕ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯏꯃꯨꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯂꯛꯄꯒꯤ ꯃꯃꯤ ꯇꯥꯔꯤ꯫ ꯌꯥꯏꯃꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯗꯨꯒ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯩꯅ ꯆꯥꯛꯆꯦꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯃ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯉꯥꯜꯂꯤꯕ ꯃꯩ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯃꯨꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯏꯃꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ "ꯀꯅꯥꯅꯣ? ꯍꯧꯖꯤꯛꯀꯤꯗꯣ ꯀꯅꯥꯅꯣ? ꯃꯩ ꯃꯨꯠꯈ꯭ꯔꯦꯅꯦ! ꯍꯩ ꯇꯝꯐꯥ! ꯃꯩ ꯊꯥꯡꯒꯠꯂꯧꯅꯦ ꯅꯪꯕꯣ!" ꯑꯗꯨꯝꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ꯫ ꯌꯥꯏꯃꯗꯣ ꯏꯄꯥ ꯄꯥꯈꯠꯅ ꯇꯝꯐꯥꯅ ꯂꯩꯍꯧꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯈꯣꯡꯗ ꯀꯔꯤꯅꯣ ꯑꯃꯅ ꯂꯧꯁꯤꯟꯕꯗꯒꯤ ꯃꯍꯥꯛ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯎꯄ꯭ꯔꯥꯡ ꯎꯞꯁꯤꯜꯂꯒ ꯇꯨꯔꯤ꯫ ꯃꯈꯨꯠꯅ ꯉꯥꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯈꯨꯠꯇꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯁꯤꯜꯂꯒ ꯊꯝꯈꯤꯕꯒꯨꯝ ꯉꯥꯛꯄ ꯅꯪꯍꯧꯗꯕꯗꯒꯤ ꯃꯃꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡ ꯆꯪꯐꯝ ꯑꯗꯨꯗ ꯅꯈꯥꯡ ꯑꯗꯨꯅ ꯌꯩꯁꯜꯂꯤ꯫ ꯃꯍꯥꯛꯁꯨ ꯆꯩꯅꯥꯀꯣꯜ ꯑꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯇꯝꯐꯥꯁꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯇꯝꯐꯥꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯄꯪꯀꯞꯇ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯌꯥꯏꯃ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯅꯥꯕꯕꯨ ꯈꯥꯡꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯗꯨꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯟꯒꯗ꯭ꯔꯥ? ꯆꯩꯅꯥꯀꯣꯜ ꯄꯨꯝꯅꯃꯛ ꯈꯥꯡꯖꯤꯜꯂꯒ ꯏ ꯅꯥꯏ ꯃꯔꯛ ꯑꯗꯨꯗ ꯃꯍꯥꯛ ꯄꯔꯞ ꯄꯔꯞ ꯀꯥꯗꯨꯗ ꯃꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯇꯝꯐꯥꯗꯣ ꯐꯃꯨꯡꯒꯤ ꯃꯈꯥ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯌꯥꯏꯃꯅ ꯄꯔꯞ ꯆꯪꯁꯤꯜꯗꯨꯅ ꯃꯥꯔꯗꯨꯅ "ꯇꯝꯐꯥ, ꯇꯝꯐꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? ꯍꯥ?" ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯝꯐꯥꯒꯤ ꯃꯁꯥ ꯑꯗꯣ ꯃꯥꯔꯛꯄ ꯃꯇꯝꯗꯗꯤ ꯇꯝꯐꯥꯒꯤ ꯃꯁꯥ ꯑꯗꯣ ꯆꯅꯞ ꯆꯅꯞ ꯂꯥꯎꯔꯤ꯫ ꯃꯁꯤꯗ ꯈꯪꯉꯤ ꯌꯥꯏꯃꯅ ꯇꯝꯐꯥꯁꯦ ꯍꯧꯖꯤꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯔꯦ ꯍꯥꯏꯕꯁꯤ꯫ ꯌꯥꯏꯃꯅ ꯇꯝꯐꯥꯒꯤ ꯃꯃꯥꯏꯗ ꯄꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯇꯝꯐꯥꯒꯤ ꯃꯃꯥꯏ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯨꯔꯣꯟ ꯍꯨꯗꯣꯛꯈꯤꯕꯒꯨꯝꯅ ꯃꯥꯅ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯀꯩꯅꯣꯝꯃ ꯐꯥꯎꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯗꯣ ꯀꯤꯔꯗꯨꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕꯁꯤ ꯇꯝꯐꯥ ꯅꯠꯇꯦ, ꯃꯁꯤꯗꯤ ꯑꯇꯣꯞꯄꯅꯤ, ꯀꯔꯤꯅꯣꯝꯕꯅꯤ ꯍꯥꯏꯗꯨꯅ ꯊꯛ ꯊꯥꯗꯈꯤ ꯑꯗꯨꯒ ꯌꯥꯏꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯐꯃꯨꯡꯗ ꯇꯥꯁꯜꯂꯒ ꯀꯟꯅ ꯀꯟꯅ ꯀꯞꯂꯤꯕꯅꯤ꯫ ꯌꯥꯏꯃꯅ ꯃꯥꯔꯒ ꯆꯪꯁꯤꯜꯂꯛꯄꯗ ꯀꯔꯤꯅꯣ ꯑꯃꯗ ꯇꯥꯛ ꯂꯥꯎꯅ ꯄꯥꯏꯔꯨꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯅ ꯄꯥꯏꯔꯨꯔꯤꯕꯗꯣ ꯃꯤ ꯑꯃꯒꯤ ꯁꯛꯇꯝꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯅ "ꯇꯝꯐꯥ, ꯇꯝꯐꯥ, ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ?" ꯑꯁꯨꯝꯅ ꯀꯣꯏꯃꯥ ꯃꯥꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯝ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯃꯩꯁꯨ ꯂꯥꯛꯂꯤ꯫ ꯃꯩ ꯂꯥꯛꯄꯗꯒꯤ ꯃꯐꯝꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯄ ꯑꯗꯨꯗ ꯌꯥꯏꯃꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯣ ꯀꯥꯡꯒꯜꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯐꯩꯔꯦꯟ ꯑꯃꯗ ꯃꯈ꯭ꯋꯥꯡ ꯇꯠꯂꯒ ꯃꯉꯛꯁꯝ ꯑꯗꯨꯗꯅ ꯊꯧꯔꯤꯅ ꯀꯤꯁꯤꯜꯂꯒ ꯌꯥꯡꯈꯠꯂꯒ ꯂꯩꯔꯝꯃꯤ꯫ ꯊꯧꯔꯤꯗꯤ ꯅꯠꯇꯦ, ꯃꯅꯥꯛ ꯑꯗꯥꯏꯗ ꯂꯩꯕ ꯃꯥꯒꯤ ꯅꯨꯄꯤ ꯇꯝꯐꯥꯅ ꯍꯦꯛ ꯍꯦꯛ ꯃꯉꯛꯁꯝꯗ ꯌꯥꯟꯕ ꯐꯤ ꯑꯃꯅꯅꯤ ꯌꯥꯟꯈꯠꯇꯨꯅ ꯂꯩꯔꯝꯂꯤꯕ꯫ ꯃꯗꯨ ꯎꯕꯗ ꯌꯥꯏꯃꯗꯤ ꯀꯟꯅ ꯂꯥꯎꯔꯤ ꯃꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯝꯐꯥꯗꯤ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯈꯤꯕꯗꯣ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯝꯐꯥ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯇꯝꯐꯥ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯃꯃꯥꯏ ꯑꯗꯣ ꯌꯥꯝꯅ ꯊꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯁꯦꯠꯇꯠꯈꯤꯕ ꯑꯃꯗꯤ ꯁꯦꯒꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯂꯒ ꯏꯍꯤꯡ ꯅꯥꯍꯤꯡ ꯃꯔꯛꯇ ꯇꯥꯔꯒ ꯂꯩꯔꯝꯈꯤ꯫ ꯑꯗꯨꯒ ꯇꯝꯐꯥꯒꯤ ꯃꯈꯨꯠ ꯃꯁꯥ ꯃꯈꯣꯡ ꯂꯣꯏꯅꯃꯛ ꯃꯇꯦꯛ ꯃꯇꯦꯛ ꯊꯨꯗꯦꯛꯂꯝꯕꯒꯨꯝꯅ ꯐꯗ꯭ꯔꯥꯛ ꯐꯗ꯭ꯔꯥꯛ ꯇꯥꯕꯒꯨꯝ ꯂꯩꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯌꯥꯏꯃꯗꯣ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯛꯄ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯃꯔꯥꯡ ꯃꯔꯥꯡ ꯂꯥꯡꯅꯕꯒꯤ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ "ꯀꯔꯤ ꯇꯧꯔꯕꯒꯤ ꯌꯥꯏꯃ?" ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ꯫ ꯌꯥꯏꯃꯗꯤ ꯃꯌꯥꯝꯅ ꯀꯧꯔꯤꯕꯗꯣ ꯀꯔꯤ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ꯫ ꯇꯝꯐꯥꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨꯁꯨ ꯌꯦꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯊꯣꯡ ꯐꯛꯀꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯌꯥꯏꯃꯗꯣ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯍꯥꯛ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯌꯥꯝꯅ ꯌꯥꯏꯃꯗ "ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ? Yai ma kedroge nangbo haiduna masa nomok podagidi yai mami pangthurakli adubu mana tawribasing asidi mahaki mamitta ngakta ubo oramle macha nupa adu suphamung di hiblamli aduga mahaki nupi suphamung da duma hiblamli tawdabu animak ado thawai amati yawramdri matamara de yai ma sangsilaklaga tampha bu kawi aduga macha nupa bu kawi mayamna su tampha amadi magi macha nupa bu kawbda khumlakdri thawai yawdre haibase khanglakhi masidagi di yai ma do kanna kapchakhi asumna tawduna hojikti mayamna su thawai yawdraba tampha amadi mahaki macha nupa do
ꯃꯄꯥꯜꯗ ꯊꯥꯡꯇꯣꯛꯇꯨꯅ ꯊꯝꯂꯤ ꯀꯔꯤ ꯀꯔꯝꯅ ꯊꯣꯛꯈ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯌꯥꯏꯃꯗꯤ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯤ ꯃꯥꯅ ꯈꯨꯝꯕ ꯍꯥꯏꯕꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯩ ꯃꯨꯠꯂꯤꯉꯩꯗ ꯆꯪꯉꯛꯈꯤ ꯃꯗꯣ ꯃꯩꯅ ꯆꯥꯊꯣꯛꯈ꯭ꯔꯕ ꯃꯤ ꯑꯃꯅꯤ ꯃꯗꯣ ꯃꯣꯍꯣꯟ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯌꯥꯝꯗꯣ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯀꯤꯕꯁꯨ ꯐꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯇꯝꯐꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯄꯣꯠꯂꯣꯏꯈ꯭ꯔꯤ ꯑꯗꯨꯒ ꯌꯥꯏꯃꯒꯤ ꯌꯨꯝꯗꯨꯗꯅ ꯌꯥꯏꯃ ꯃꯇꯣꯝꯇ ꯇꯔꯛ ꯇꯔꯛ ꯂꯩꯔꯤ ꯃꯌꯥꯝꯁꯨ ꯌꯥꯏꯃꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯍꯦꯡ ꯂꯦꯛꯄꯒꯗꯣ ꯀꯤꯔꯕꯅꯤ ꯃꯈꯣꯏꯁꯨ ꯃꯥꯒꯤ ꯌꯨꯝꯗ ꯆꯦꯛꯁꯤꯟꯅ ꯂꯩꯕꯗꯨ ꯄꯥꯝꯅꯔꯤꯕꯅꯤ ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯈꯤ ꯌꯥꯏꯃ ꯃꯥꯡꯒꯣꯜꯗ ꯑꯁꯨꯝ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝꯁꯦ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30-9 ꯇꯥꯁꯜꯂꯛꯂꯤ ꯅꯣꯡꯁꯨ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤ ꯅꯨꯡꯁꯤꯠꯁꯨ ꯀꯟꯅ ꯀꯟꯅ ꯁꯤꯠꯂꯤ ꯅꯣꯡ ꯇꯥꯔꯝꯗꯥꯏꯒꯤ ꯃꯁꯤꯗꯒꯤꯗꯤ ꯅꯣꯡ ꯃꯀꯨꯞ ꯃꯀꯨꯞ ꯇꯥꯔꯛꯄ ꯄꯨꯡ 9 ꯇꯥꯁꯜꯂꯛꯄ ꯑꯗꯨꯋꯥꯏꯗ ꯌꯥꯏꯃꯗꯣ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯉꯛꯇꯨꯅ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯗꯤ ꯂꯥꯇꯦꯟ ꯆꯨꯈꯠꯇꯨꯅ ꯃꯈꯨꯠꯇ ꯌꯣꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ 5ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ